ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯉꯁꯤꯅ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯗꯣꯏꯅꯦꯀꯣ꯫ ꯃꯊꯦꯜꯗꯤ ꯀꯩꯁꯨ ꯌꯥꯎꯗꯦ, ꯑꯩ ꯏꯟꯁꯥꯡ ꯌꯥꯝ ꯌꯥꯝꯕꯗꯣ ꯆꯥꯐꯝ ꯈꯪꯗꯦꯕ꯫ ꯁꯤꯅ ꯍꯋꯥꯏꯆꯥꯔ ꯃꯦꯠꯄ, ꯀꯣꯕꯤꯅꯦ ꯇꯤꯜꯍꯧꯅꯦ ꯈꯔ ꯌꯥꯎꯔꯦ꯫ ꯁꯤꯗ ꯂꯩꯔꯦ ꯇꯨ, ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ꯫ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯕꯅꯦ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯁꯣꯏꯕꯨꯝꯁꯦ ꯍꯥꯎꯅꯤ꯫ ꯑꯩꯗꯤ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ꯫ ꯆꯥꯕꯗꯤ ꯕꯦꯔꯥ ꯀꯥꯕ, ꯆꯈꯥꯎ ꯁꯣꯛꯄꯅꯤꯅ꯫ ꯄꯥꯝꯕꯩ ꯋꯥꯗꯤ ꯁꯣꯏꯕꯨꯝꯗꯤ ꯍꯥꯏꯕꯤꯔꯨꯅꯨ꯫ ꯐꯗꯤꯒꯣꯝ ꯆꯥꯏꯁꯟꯕꯁꯨ ꯇꯣꯠꯁꯜꯂꯒ ꯄꯨꯂꯞ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯂꯣꯛꯁꯨ ꯇꯧꯏ, ꯁꯣꯏꯕꯨꯝ ꯆꯥꯁꯤꯜꯂꯤ ꯍꯣꯏ ꯆꯥꯁꯤꯟꯅ꯫
ꯌꯥꯝ ꯆꯥꯅꯤꯡꯅ ꯆꯥꯕꯩ ꯍꯥꯎꯋꯦ một thẻ hào ꯌꯥꯝ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝ ꯊꯣꯡꯕꯁꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯅꯒ ꯍꯥꯎꯔꯤꯁꯤꯗꯤ ꯎ ꯃꯣꯔꯣꯛꯀ
ꯃꯣꯔꯣꯛꯁꯨ ꯇꯞ ꯇꯞ ꯁꯥꯒꯠꯂꯦ ꯀꯣꯕꯤꯁꯤꯒ ꯃꯣꯛ ꯁꯥꯔꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯁꯥꯏ ꯈꯪ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯣ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯃꯣꯔꯣꯛꯁꯨ ꯁꯤꯔꯦ ꯑꯗꯨꯝꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯗꯤ ꯑꯗꯨꯝ ꯍꯥꯎꯋꯤꯀꯣ ꯏꯟꯖꯥꯡꯕꯨꯗꯤ ꯁꯥꯕ ꯅꯠꯇꯦꯗ ꯁꯤꯗꯒꯤ ꯑꯃꯦꯠꯄ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯗꯤ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯁꯥꯕꯩ ꯖꯥꯠꯇ
ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯈꯪꯗꯦꯗ ꯋꯦꯗꯔꯁꯦ ꯆꯥꯛ ꯉꯝꯃꯦ ꯑꯃꯦꯠꯄ ꯈꯤꯇꯪ ꯂꯦꯝꯃꯦ ꯏꯟꯁꯥꯡ ꯃꯀꯨꯝ ꯈꯤꯇꯪꯈꯛ ꯂꯦꯝꯃꯦ ꯃꯣꯔꯣꯛꯅꯁꯨ ꯁꯤꯗꯣꯔꯦ ꯆꯥꯕꯁꯦ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗ ꯁꯥꯕꯗ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ